Thanipan KHAKTA NGAIRIBA Angang Yaona Meecham Taruk Hatpada Chennaba Meeoi Khudingmak Shibagi Cheirak Pigadabani HAINA RPI ATHAWALE National Secretary MAHESHWAR THOUNAOJAM FONGDOKKHRE Wafam ase Thanipan KHAKTA NGAIRIBA Angang Yaona Meecham Taruk Hatkiba Kuki terrorist singi mathakta Delhi Police ta 0 FIR ama Laukat Pinaba complaint file tawba lakpada MAHESHWAR THOUNAOJAM na FONGDOKKHIBani Jiribamgi Boropekradaki Kuki Kholai Paiba Singna Thanipan KHAKTA NGAIRIBA Angang ama chahi ani ge angang ama chahi nipan ge angang amaga loinana nupi ahum punna Meecham Taruk fazin kraba matung mihathina hatlaba matung barak turel da thadarakhiba thawung aduga mari leinana ngarang New Delhi ge Connaught Place Police Station da 0 FIR ama Thangat Piyu HAINA Republican Party of India RPI ATHAWALE National Secretary MAHESHWAR THOUNAOJAM na Party asigi tongan ba state ke luchingba kayaga loinana police station asida complaint file toki complaint thangat ba lakba duda MAHESHWar THOUNAOJAM hai kuki terrorist singna Manipur da chatharakli ba thawung sing ase Manipur khakta da natte India pumbada chatharakpani Thanipan KHAKTA NGAIRIBA Angang ama chahi ani ge angang ama chahi nipan ge angang amaga loinana nupi ahum amaga punna Meecham Taruk fakhraga Khwaidagi tamthiba mawongda hatoklaga turelda thadarakpa haiba ase terrorist ke thawungni asigumba thodok ase Manipur khakta da natana India da leiriba mipum khudingmak khangminnabagi tangai fadaba adu lakpadagi party asigi India ge tongan ba state ke president sing amadi party ki luchingba kaya yauduna complaint ase tauba lakpani asigumba sanga ge lichan chathaduna Manipur amadi India pumba manghanaba hotnarakliba kuki terrorist singi mathakta logi matung inna Shibagi Cheirak Pigadabani HAINA mahakna makata ki जो हादसा हुआ है कुछ दिनों पहले जो इतना दर्दनाक हादसा हुआ है 6 लोगों को कुकी टेररिस्ट लोग ने पकड़ के उसमें से 3 महिला और 3 बच्चे वो भी सिर्फ 8 महीना का है 2 साल का है 8 साल का है इसको ये 6 लोग को पकड़ के इतना बुरी तरीके से मारकर नदी में बहा दिया और इसलिए हम लोग आए हैं भारत की राजधानी दिल्ली पे कॉनॉट प्लेस के पुलिस स्टेशन में कि हम सब भारतवासी को मालूम होना चाहिए कि कुकी टेररिस्ट मणिपुर पे क्या कर रहे हैं इंडिया पे क्या कर रहे हैं भारत को मिटाने के लिए भारतवासी को मिटाने के लिए क्या कर रहे हैं सिर्फ मणिपुर की बात नहीं है ये मणिपुर की बात होता तो हम लोग सिर्फ मणिपुर के पुलिस स्टेशन में हम लोग जाते हम लोग कॉनॉट प्लेस के पुलिस स्टेशन में आए हैं 0 FIR करने के लिए कि सब अधिकारी लोग को भी मालूम होना चाहिए कि मणिपुर में क्या हो रहा है Complaint tauba lakpa aduda saruk yakiba Haryana State ke RPI ATHAWALE ge President Rabi Kundali amadi Party asigi North India ge President Manju Chibarna Manipur na mai chakliba se India pumbada chakli haina logadabani Manipur da nupi angang sing hatpana chingba chathariba se India pumbada leiriba Meecham sing da chathabani haina logadabani asigumba tamthiraba lichat kaya asigi mayokta mipum khudingmak na leitrabadi India ase kaidonglungda chakhat ngamloi haina phongdokhi Delhi Police ta complaint pishin balakpa duda RPI ATHAWALE National Executive Member tongan ba state singi President RPI Manipur State ke Girls Wing ke President Soma Laishram Yauna party asigi luchingba kayaso sarugyakhi